ꯑꯩ ꯄꯥꯡꯒꯟ ꯃꯆꯥꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯖꯤꯁ ꯀꯧꯋꯦ ꯑꯩ ꯆꯦꯛꯀꯣꯟꯗꯩꯅꯦ ꯑꯩꯅ ꯃꯩꯇꯩ ꯁꯥꯔꯒ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯥꯔ ꯀꯦ ꯂꯟꯆꯦꯟꯕ ꯃꯩꯔꯥꯕ ꯃꯥꯏꯀꯦꯟ ꯆꯥꯔꯂꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯡꯉꯒ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥꯗ ꯑꯩꯅ ꯃꯩꯇꯩ ꯁꯥꯔꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏ ꯑꯗꯨꯏꯗꯨꯅ ꯅꯨꯄꯤꯗꯣ ꯑꯩꯒ ꯔꯤꯂꯦꯁꯟꯁꯨ ꯂꯩ ꯔꯤꯂꯦꯁꯟ ꯂꯩꯕꯅꯤꯅ ꯑꯩ ꯅꯨꯄꯤ ꯃꯔꯤ ꯀꯣꯏ ꯃꯔꯤꯗꯨ ꯔꯤꯂꯦꯁꯟ ꯂꯩ ꯑꯗꯣ ꯑꯃꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯨ ꯑꯣꯏ ꯑꯗꯣ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯛꯃꯦꯟꯁꯨ ꯇꯧꯋꯦ ꯑꯗꯨꯏꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯔꯛꯄꯤꯔꯦ ꯑꯩ ꯀꯩꯅꯣꯗ ꯄꯥꯡꯒꯟ ꯃꯆꯥꯅꯦ ꯑꯩ ꯃꯤꯡ ꯑꯖꯤꯁ ꯀꯧꯋꯦ ꯅꯪ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯈꯜꯁꯨ ꯇꯥꯍꯟꯕꯤꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤꯗꯨꯗ ꯀꯩ ꯇꯧꯒꯤ ꯃꯃꯤꯡ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯀꯩ ꯇꯧꯒꯤ ꯉꯁꯥꯏ ꯀꯥꯏ ꯃꯅꯨꯡꯗ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯝꯇ ꯆꯤꯊꯕꯗꯔꯣ ꯍꯦꯛ ꯆꯤꯊꯔꯕꯅ ꯈꯨꯅꯥꯡ ꯑꯗꯨꯒ ꯅꯕꯥꯅꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯁꯥꯟꯅꯕꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯝꯇ ꯑꯗꯒꯤ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯍꯜꯂꯛꯄ ꯈꯣꯠꯂꯛꯄꯁꯨ ꯂꯣꯏ ꯍꯥꯏꯔꯛꯀꯗꯕ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯤꯀꯣ ꯅꯪꯒꯤꯗ ꯇꯧꯔꯣ ꯑꯇꯩ ꯅꯝꯕꯔꯣ ꯊꯥꯗꯣꯛꯀꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯅꯤ ꯅꯪꯅ ꯋꯥ ꯆꯨꯝꯃꯀꯥꯟꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯣ ꯏꯌꯥꯝꯕ ꯑꯩ ꯄꯣꯛꯁꯤꯡꯒꯥꯗꯩꯅꯤ ꯈꯛꯀꯅ ꯍꯥꯏꯌꯣ ꯏꯌꯥꯝꯕ ꯑꯩ ꯄꯣꯛꯁꯤꯡꯒꯥꯗꯩꯅꯤ ꯃꯤꯡꯅ ꯏꯔꯐꯥꯟ ꯀꯧꯖꯩ ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯊꯥꯕꯅꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯔꯣꯃꯤꯅꯥ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯃꯤꯡꯅ ꯍꯕꯤꯕꯨ ꯑꯗꯨꯒ ꯉꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣই ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯟꯅꯕꯗ ꯑꯩ ꯑꯅꯤꯔꯛ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏ ꯑꯩꯁꯨ ꯒꯨꯋꯥꯍꯥꯇꯤ ꯆꯪꯗꯣꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯁꯤꯒꯤ ꯍꯥꯟꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯆꯠꯂꯨꯁꯦ ꯂꯥꯛꯀꯦ ꯍꯥꯏꯔꯦ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ इमानबी उनरे फोन तौरतना हल्ले हल्लगा इमानब गाड़ी हनबने इमानब गाड़ी मोई मैम थमगा गाड़ी लाए इमानब लौरे खाने मसक मसक खागेरा हई खागे हई लाने इमानब इमानबना चलूरसे खोलूरसे मोई तौर फोन फोन से कई तौने फोन मागिदो फोन पाइरमने कौब सुता तादे कथलगा फोन पैसा यादे इमानब फोन तौसमने फरे यारेको वीडियो रिकॉर्ड नंग तौरसे कईनो नंग वीडियो रिकॉर्ड अनी खतने है वीडियो रिकॉर्ड से तरुक तरह यावसिना कमाई तौबनो अदगी नंगना सेमगा थमिसना कईनो हानगी अनी यावदुदी हानगी खंगनब नुपीने नंग अतोप नुपीदसु नंग मैम तौरमीबा वीडियो रे मसा सोप खोप जम तौदे तते नसिन थिगनो नंग वीडियो कॉलिंग वाई सानागा मसा सोक ता बादुदी यादे नंग नुपी अमा खतन स्क्रीनशॉट नंग वीडियो रिकॉर्ड पुना मंगा तरुक यावरिसिदा यावरि पोसे नंगना कइनोदा वीडियो एडिटिंग तौरगा नंगना मतेक समझादा नंग सेमी वीडियो मैमना अनी थोगना अदगी अतोप वीडियो सेमदबा स्क्रीनशॉट रेको अनी हुम यावरि सिना नुपी अनी हुम सुरीबा नंगी जदुदी ngasi gari manungda tawdo makok da haro ngasi gari manungda kake tawdo gari manungda tawna kake tawna ngasi gari manungda yambai ngonda khutabir kana ai haro suga tharo haro aduna yambai mangona kai to ga masa so ga re aduga soy yam ate nang bolanjo ate sanang haro ngalo ha adagi nang nupi ama tawmisna maitai nupi da karamana yamba du ai hana kana manupi adu maitai nupi nantra muslim da haro yamba maitai nupi adu su maitai nupi ne ba adu su nang adu lo sala hun to thamame adu hauji akho adu su lo sala thamam matung na ama jimu khangna ama jisu video record nang lo to thamami ba yamba adu nupi da maku unadri yamba nasin thi ga no video calling da record tawga adu na unadra kamai khangna ri no nupi ja nupi da hangbiyo ba yamba ko nupi kai lam de maming matha di pala kan kai lam de nupi du lam do kau bai jina kada wai nasin thi ga no ai asum tasena kau bane ram do amako ta dre chu amako chu chatri khangdri ba ado ibani phone dai khangna bane ab dai khangna re aduna kya kuira ba tokna ba kuire yamba chai kya phar ba tu ai tiap tha kan adu nang sida screen record sida adu gi date ke loy yawi ko sijim dinang khang odudi adu yeng badan khang ni nang oi da nang chai cha ni adudi ai tiap tha kan dai tokna re adudi yamba aduga asem ko tiap lo re khangna sigi mokse kana na sagale
ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗ ꯌꯦꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯂꯧꯕꯤꯕꯒꯤ ꯈꯪꯅꯕꯁꯨ ꯅꯠꯇꯕꯤꯗ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔꯒ ꯍꯨꯟꯇꯣꯛꯄꯤꯔ ꯅꯪ ꯏꯌꯥꯝꯕ ꯅꯠꯇꯦ ꯇꯧꯔꯤ ꯄꯣꯠꯇꯨ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯥꯝꯗꯨꯗ ꯏꯁꯥ ꯂꯧꯒꯦ ꯈꯟꯖꯔꯝꯃꯦ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯅꯪ ꯑꯇꯣꯞꯄ ꯅꯪ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯦ ꯀꯣꯟ ꯈꯪꯅꯩꯅꯦ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯇꯣꯞꯄꯁꯨ ꯍꯧꯖꯤꯛ ꯈꯪꯅꯩꯅꯦ ꯅꯪ ꯈꯪꯅꯗꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯣꯏ ꯅꯪ ꯈꯪꯅꯔꯝ ꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯕ ꯌꯥꯕ ꯑꯗꯨꯗꯤ ꯈꯪꯅꯗ꯭ꯔꯤ ꯏꯌꯥꯝꯕ ꯃꯥꯁꯨ ꯂꯣꯏ ꯈꯪꯕꯅꯦ ꯑꯩꯒꯤ ꯑꯦꯐ ꯑꯦꯀꯥꯎꯟ ꯀꯩꯀꯩ ꯂꯣꯏꯅ ꯄꯥꯏꯔꯝꯃꯦ ꯐꯣꯟ ꯀꯩꯗꯣ ꯂꯣꯏꯅ ꯃꯥꯅ ꯄꯥꯏꯔꯝꯃꯦ ꯏꯌꯥꯝꯕ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯝ ꯈꯪꯅꯕ ꯅꯠꯇꯦ ꯏꯌꯥꯝꯕ ꯃꯥ ꯅꯠꯇꯅ ꯀꯅꯥꯝ ꯈꯪꯅꯗꯦ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯑꯩꯅ ꯃꯥ ꯂꯧꯒꯦ ꯈꯟꯅ ꯃꯁꯥꯁꯨ ꯁꯣꯛꯈꯤꯕꯅꯤ ꯏꯌꯥꯝꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯤꯕ ꯚꯤꯗꯤꯑꯣ ꯅꯝꯃꯝꯃꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯀꯩꯗꯧꯒꯦꯅ ꯅꯪ ꯐꯣꯟꯗ ꯊꯝꯃꯤꯔꯣ ꯏꯌꯥꯝꯕ ꯑꯩ ꯑꯗꯨꯝ ꯑꯗꯨꯗꯤ ꯊꯝꯒꯦꯅ ꯇꯧꯕꯅꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯝꯇꯁꯨ ꯌꯦꯡꯍꯟꯕ ꯂꯩꯈꯤꯗꯦ ꯑꯗꯣ ꯀꯅꯥꯝꯇꯁꯨ ꯊꯥꯕ ꯂꯩꯈꯤꯗꯦ ꯊꯥꯗꯣꯛꯀꯦ ꯅꯪꯅ ꯊꯥꯗꯣꯛꯀꯦ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯨ ꯍꯨꯟꯇꯣꯛꯑꯝꯕ ꯃꯇꯝꯗꯗꯤ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯅꯪ ꯊꯥꯗꯣꯔꯛꯇꯣꯏꯅꯤꯅꯦ ꯍꯧꯖꯤꯛ ꯑꯃꯁꯤꯒꯤ ꯐꯣꯟꯗꯁꯨ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯏꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅ ꯊꯥꯗꯣꯛꯇꯤ ꯇꯧꯏ ꯅꯠꯇ꯭ꯔꯕ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯅꯣꯏ ꯑꯗꯨ ꯅꯪꯅ ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯊꯥꯗꯣꯛꯑꯣꯏ ꯅꯪ ꯅꯆꯤꯟꯗ ꯈꯨꯝꯕꯅꯤ ꯏꯌꯥꯝꯕ ꯑꯩ ꯅꯨꯄꯤꯁꯤ ꯄꯨꯈ꯭ꯔꯁꯨ ꯉꯝꯗꯦ ꯏꯌꯥꯝꯕ ꯑꯩ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯁꯥꯅꯁꯨ ꯌꯥꯕꯅꯤ ꯏꯌꯥꯝꯕ ꯌꯥꯏ ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯥꯔꯦ ꯐꯔꯦꯕꯀꯣ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯅꯪ ꯀꯩꯗꯧꯕ ꯌꯥꯏ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯛꯑꯣ ꯌꯥꯔꯗꯤ ꯐꯔꯦꯕ ꯌꯥꯔꯒꯗꯤ ꯅꯪ ꯄꯨꯈ꯭ꯔꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯌꯥꯗꯦꯅ ꯃꯁꯥꯅ ꯈꯨꯝꯃꯗꯤ ꯅꯪ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦꯕ ꯏꯌꯥꯝꯕ ꯃꯥꯅꯁꯨ ꯌꯥꯔꯛꯀꯅꯤ ꯑꯩ ꯌꯥꯗ꯭ꯔꯁꯨ ꯃꯣꯏ ꯄꯦꯔꯦꯟꯁ ꯆꯥꯔꯦ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯏꯌꯥꯝꯕ ꯑꯩ ꯄꯦꯔꯦꯟꯁꯁꯨ ꯀꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯨꯟꯅ ꯄꯨꯖꯈ꯭ꯔꯒꯦ ꯅꯨꯄꯤꯁꯤ ꯏꯌꯥꯝꯕ ꯍꯣꯏꯅ ꯇꯧꯔꯒ ꯌꯨꯝ ꯍꯣꯏꯁꯨ ꯊꯤꯟꯕꯤꯔꯣ ꯏꯌꯥꯝꯕ ꯑꯗꯣ ꯅꯪꯅ ꯊꯤꯟꯕꯤꯌꯨ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯅ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩꯗꯣꯏꯅꯣꯕ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯈꯪꯗ꯭ꯔꯤꯕ ꯅꯣꯏ ꯈꯪꯅꯔꯤꯁꯦ ꯑꯗꯣ ꯅꯪꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯪꯅꯗꯕꯤꯗ ꯈꯨꯗꯨꯝ ꯆꯟꯖꯜꯂ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯍꯣꯏ ꯀꯩꯒꯨꯝꯕ ꯅꯪꯅ ꯂꯧꯅꯤꯡꯉꯁꯨ ꯌꯥꯔꯦ ꯂꯧꯅꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯄꯣꯠꯇ ꯅꯪ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠꯁꯦ ꯇꯧꯔ ꯊꯝꯃꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯅꯪ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯒꯦ ꯊꯝꯃꯤꯔ ꯁꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠꯁꯦ ꯀꯩꯗꯧꯒꯦ ꯊꯝꯃꯤꯅꯣꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯤ ꯂꯩꯇꯦ ꯅꯠꯇꯦ ꯈꯟꯗ꯭ꯔꯒ ꯅꯪ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯑꯗꯒꯤ ꯅꯪꯅ ꯑꯇꯣꯞꯄ ꯍꯥꯟꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤꯁꯨ ꯅꯪꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯔ ꯊꯝꯃꯝꯃꯤ ꯑꯗꯨꯗꯤ ꯑꯃꯗꯨꯁꯨ ꯅꯪ ꯂꯧꯗꯕꯤꯗ ꯅꯪꯅ ꯑꯗꯨ ꯇꯧꯔꯤꯕ ꯀꯩꯒꯤꯅꯣꯕ ꯃꯤꯑꯣꯏꯕꯅ ꯍꯤꯡꯅꯩꯁꯤ ꯏꯖꯠꯀꯤ ꯅꯠꯇ꯭ꯔꯕ ꯃꯥꯅꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯅꯪꯅ ꯑꯗꯣ ꯏꯌꯥꯝꯕ ꯑꯩ ꯃꯥ ꯇꯣꯛꯅꯕꯁꯨ ꯀꯨꯏꯔꯦꯕ ꯇꯨꯌꯦꯜꯞ ꯊꯥꯗ꯭ꯔꯤꯀꯥꯟ ꯇꯣꯛꯅꯕꯅꯦ ꯇꯣꯛꯅꯕ ꯀꯨꯏꯕ ꯀꯨꯏꯗꯕꯒꯤ ꯅꯠꯇꯦꯕ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯨꯒꯤ ꯍꯥꯏꯕꯅꯤꯗ ꯏꯌꯥꯝꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯄ